अहानबदा मरोइबा पाओ दुर्गा अष्टमी इंग लिसिंग अनि कुनगा मंगाना लाखपदा मणिपुर की गवर्नर अजय कुमार भल्लाना मणिपुर की मियामदा याइफा पाउजेल पिरकली मणिपुर ngasi जननेता हिजम इराबोट की चामा कुनगा मापन सुबा मपोक कुमन पालन थौरम पांगथोकली लमयानबा हिजम इराबोट की मपोक नुमिन लाखपदा लमयानबा सिगी मफमदा हानेगी चीफ मिनिस्टर एन बिरेन यावना लुचिंगबा कयाना इकाई खोमनब उलकली स्टेट असिदा दुर्गा पूजा अमदी इमा पांथोबी इरादपगी थौरम पाकसना पांथोकनरी अमदी मणिपुर यावना अवांग नोंपोकी लमदमगी स्टेट खरदा मथंगता अक्टोबर ता 5 फावबदा अखाक अराव यावना नोंग चुरबा याई हाइरी आईएमडी खुरुमजरी ममी टीवी ने संदोकचबा मणिपुरी पाउ यंगताबीबसिंगबो हानबमक्तदा nganगom पिंगकुना तराम ओक्चरी लोइनाना सकलोन यामबा जननेता हिजम इराबोट की चामकुनगा मापन लक सुबा मपोकुमोन लाखपदा महाकी हनब लेतबा थौना साना खोनबदा नाटकी ओइबा थबक थौरमदा लुचिंगबा अमा ओइबता नतना मिखापोना हिंगबा पामजदबगा लोइनाना अनेम अवांगी चटनबी कयागी मायोक्ता लेखिबा थौना फबा मबुकजेल सेंगबा ममा लेपाकु नुसीखिबा महाकी पुंसीगी अरोइबा मिकु फावबा हनब लेतना होनबिखिबा अमदी अवांगबा वखलोन अदबु ममी टीवी ने नौहोंगना निंगसिंगले महाकी अचेतबा फिरेप्ती चौखटबा अवोनबा लमदम अमा पुरकनबा होनखिबा लमयानबा हिजम इराबोटना निंगजरंबा मंगलान अदबु अइखोय पुन्ना मंगफाउना हलसे पाउ संदोंना पिजरी दुर्गा अष्टमी इंग लिसिंग अनि कुनगा मंगाना लाखपदा मणिपुर की गवर्नर अजय कुमार भल्लाना मणिपुर की मियामदा याइफा पाउजेल पिरकली सेंगलबा दुर्गा इमादा कथोकलबा नुमित असिना लाखपदा फत्तबा सिंगबो अफबना अरानबा सिंगबो अचुंबना अमदी पुकजेल सेंगदबा सिंगबो थमोय सेंगबना माइथिबा अदु उली दुर्गा अष्टमी ना अइखोयदा इमा दुर्गा दगी थौना नुंगसीबा अमदी तंगदो लैताबा हिंगनबगे पांगल पिनबिरी नुमित असेना लाखपदा अतोप्पा अमगिदमक अइखोयना लौबा याबा थौदांग लौदुना यारे चौखटपा अमदे याइफबा पुरकनबा पुन्ना होनमिनरसे हाइरी मणिपुर ngasi जननेता हिजम इराबोट की चामकुनगा मापन सुबा मपोक कुमन पालन थौरम पांगथोकली स्टेट की था की ओइना पालन थौरम असे मणिपुर लेंगाक सिंदुना इम्फाल की थांगमै बनगी लीला सिंह खोंगनांग खोंगदा लेबा इराबोट स्क्वायरदा पांगथोकी थौरम असेदा गवर्नर अजय कुमार भल्लाना लुसिंगदुना नेशनल एंथेम गा लोइनाना जननेता हिजम इराबोट की मितमदा हाइगत लेकत तमदुना इकाई खोमनब उतकी MLA सिंह स्टेट के चीफ सेक्रेटरी अमदी अतई मकोक थोंगबा ऑफिशियल सिंह सो सरुक याखी।
lamyan ba Hijam Irabot ki mapok numina lakpada lamyan ba si mafamda hanagi Chief Minister N Biren yauna luching ba kaya na ikai khomna bo ulakli social media da thagalakpa warol amada N Biren hai lamyan ba Hijam Irabot ki lusingba amadi revolutionary thinker ama oibata natana achumba manaba khunai amadi khunai gi aranba kaya sumthokna bagidama chokthaba laitana kholau kaya lauramba luchingba amani mahaki wakhalon amadi freedom asidi ngasigi mirol na matog tamduna chawkhotba amadi apunba Manipur ama puraknaba honasi hainaso NBR na makatarakli numit asiga mari lainana Manipur gi miyamda pirakpa paujel amada speaker thokchom chaitaberta na hai lamyan ba se achumba thong manaba amadi Manipur bu chawkhat hanningbagi damak kathokhiba mityeng sanba luchingba social reformer kabi amadi dramatist amani amadi MLA ke Robindro Singh ge paujel amada jananeta Hijam Irabot ke mapok numina lakpada mahak na kathok lamba amadi achanba mityeng aduda ikai khomnaba utli chawkhatpa ing tappa Manipur ama oinaba hotnabada amata oibagi wakhalon aduda miyam punna hotnaminabagi tangai fadaba lay jananeta Hijam Irabot na ningjaramba sing miyam na mangfong na halasi haina makatarakli State asida Durga Puja amadi imapan thoibi irat paki thoram pak sanna pangthoknari Imphal West ki hiang thang lairembidan leiba mafam asida ngasi borgi thoram pangthokli ngasi ayu anganbada ima lairembige duk arti ga loinana seba tawbaga loinana hari sankritan hoki miyamna ayu anganbadagi hauna lai khurumba lagnari hiang thang lairembi development seba committee gi cherol amagi matung ina ngasigi yachangbagi matam pung manga ga minute nifuk manga taba matamda sandi puja hauraga ayu nakpigani sandi puja hauraga pung taruk minute kunthra mathoida sandi puja lusingani ngase hiang thang lairembida pangthok liba mera bor puja gi yenglaga lambi chathok chasinda ahongba khara laigani hairi state ke transport director Kumantiam Daina na thokpa cherol amagi matung ina borgi thoram loidraba fawba ahongba se laigani hairi mayang Imphal romdagi lakpa gari sing Imphal Turel Torban ge Haureibi romda thaiduna chatkani Imphal lomdagi hiang thang tamna chatkadaba garina Ningomam side romda chatkani hairi ngasigi oina Imphal romdagi lakpa gari sing Puramakong Nambol Mapan grounda parking oigani Langthabal Kanchipur dagi lakpa gari singna LP School Madrasa da parking oigani Mekola amadi Ningombam Faruga Tidim Lambi romdagi lakpa gari singna hiang thang Kangjaibung grounda parking oigani Irom Maizrao amadi Nambol dagi lakpa gari singna Kamakya Pemton College grounda parking oigani Mayang Imphal romdagi lakpa gari singna MS All Service Samro Mayada parking oigani Lilong Zading Karam amadi Haurebidagi lakpa gari singna Sangai Bazaar Complex Takhilambamda parking oigani hari Manipur yauna awang nongpuk lamdamgi state kharada mathang tha October gi tang manga fawbada akhak araw yauna nong churabayai haina Indian Meteorological Department na khangalakli Department asina thokpa report amagi matung ina Saurashtra amadi Kutchta ngasi yamna kanba maong na nong chugani haina orange alert lauthokre hairi Lamyan ba jananeta Hijam Irabot ningsing dona ngase nongmagi oiba social service program ama Manipur State Rural Livelihood Mission MSRLM gi makada sem kiba mga laibi BLF ulau nambol blok na sinduna ulauda pangthokre thauram adoda nambol block ke cluster coordinator Anju Sri Yumnam mga laibi BLF ke President Laisram Binal Sakhi Secretary Saurakpam Rani Balana Lusingduna Lamyan be Hijam Irabot ki mafamda laisuk katki loinana BLF ki ulau makhada leiba office ke
akoiba amadi ulau IVR ge nagyeta lamtu sengki mangalai BBLF ki secretary Saugrakpam Rani Balana phongdukibada lamyan be Hijam Irabot na lunan ba jangfaba saukhatba khunai ama pamjaramba adubu ningsingduna ngastidi amadi mahaki kathokpa adu ikai khomnaba utuna ngasigi thoram ase pangthokpani haiki lamdam sida mahakna apunba khunai ama sagatpa pamlamba aduga akhoigi iramdam asibu adugumlaba mikha pondaba iramdam ama oiba pamlamba adugumba wakhalol adugi makhada akhoigi mangalai bebelepna ngasi akhoigi nupi mayam sina punsinjara kandada akhoigi laikai sidang oragasu akhoina ahanbada akhoigi irei kai khungang sida adugumlaba apunba akhoigi nungsinaba manaba khunai ama khak sagatpa ngamnanabagi pandamda akhoigi mangalai bebelepna asigumlaba social service ki program asi sinjabani loinana asigumlaba ikai khumnaraba jananata Hijam Irabot ikai khumnajaba loinana mahaki mafamda hikalaika asigi tambagi program asi pangthokjabani India government na Manipur da thoklibe rang sigi matangda kuki amadi maitai forum anigi musing kaungduna wari sanariba ase wahanthok leite jin kuki narco terrorist singbo Manipur dagi tanthokpagi mahot refugees singbo India government na thiamduna thamliba asigi nungi wahanthok leipak miyamda mayik sengna khanghan biu haina lentok convener Lastram Siam Kumanna phongdokre wafam asi ngasi protection and Preservation Committee Manipur PPCM ki meeting makhada lamyan bai Hijam Irabot ningsing thoram Observation Committee lintok na sinduna athawat singna kathoi haiba hiramda thabum amachupna chatharakpa lamyan bai Hijam Irabot laikidabagi chamakunga mapan rak soba birth anniversary lotion bagi thoram aduga mari lainana phungdokkibani konung mamangda laipa lamyan ba sanglenda pangthokkiba thoram aduda PPCM ki convener Oinam Premjit Lintoki convener Lasram Siam Kuman Lintoki ko convener Konthozam Thoiba Maitei Kunja Mayum Gopen Luang Amadi YTK na Presidium member sing oina saruk yakibaga loinana Laikhidraba Hijam Irabot ki photo da laisu katuna ikai khomnabasu utki Thawramaduga mari lainana Linto convener Lasram Siam Kuman makhata raduna hai Manipur gi miyam na Manipur da lairiba lupsing amata oina punsin biyo haina hek phongdong narak pathengnei Manipur da lairiba lup khudimak amata oina punsin duna aikhoina thamliba pandam adu yauna ba kanna honari adum oinamak magi oi maru oiba thabak sing thoram kaya amade aduma pangthokna duna lakli masida miyam na lup sing ase tokhai tanabagi moongda ubani India government na Manipur da thokliba irang asigi matangda kuki amadi maitai furup ani ki musing kaugduna wari sanariba asigi wahanthok leite jin kuki narco terrorist singbo Manipur dagi tanthokpagi mahot refugees singbo India government na thiamduna thamliba asigi nungi wahanthok leipak miyamda mayik sengna khanghan biyo haiki loinana lamdam asigi aifanabada honabiramba lamyanba Hijam Irabot ki punsi wari amadi miyamda piramliba paujel kaya lisang sitna nainaduna mahakna lauramba thaudang kaya adubu ngasigi mirol singna inba ngamnaba kanna honari amadi lamyanba Hijam Irabot ki ningsing thauram pangthoktuna lamyanba asigi photo da miyamna laisu katuna thauram pangthokpagi mahutta lamyanba sina pamjaramba potlam aduda aikhoina changsinba mathautai haina so phungdokhi Manab khunai ma semba miot mine leitaba haibasini adubu masigi akhoi khunai sida akhoi hojing maksu akhoi present crisis sina mioi kayam awana taduna IDP oina leiri masina takpadi akhoi na India gi union da puloraga su akhoi makoi na sana divide and rule policy duna akhoi gi leiriba miam community singa se amaga amata punsan mangamde haibasini adubu ngasigi akhoi gi crisis asida akhoi India government na lawriba role je mahangna akhoi santai na bagi role ama lawbadu maram cha de maram di crisis sida India government si yam chauna yawi haibasini akhoi gi side gi thamjari badi maram di kaigino haib kanda constitution ni matungina akhoi gi chinkuki na ku terrorist militants sing asina free do dona mioi misam ke am hat patu patorok pasida India government na ying do lebo makhoi dana free hand thab ka am tori basina takodi akhoi India government se ngasi gi thoi ba crisis asida makhoi part amani makhoi na kuki am sung maite gi civil society ko raga
यासिननब होनब हाइबसिदा मखोइना लौरिबो रोलसी लाली मखोइ मसाना अखोइ लेरिबा कॉन्स्टिट्यूशन की मतुंगिना कॉन्स्टिट्यूशन की मतुंगिना अखोइ चिनकुकी नार्को टेररिस्ट रिफ्यूजी सिंगसे तकथोखिबग लोना मणिपुरी इंग चिकपा साथी ओबलमदम मा ओहेननब होनगदबनी हाइबसि पाउगी मक्थना तेन ब्रेक अमा लौमिनसे निबे मकीगनो थाजब थमो सिगी यमसे नेक्स्ट टेम तिना चेक्सन न लाक्सिलग थमखबनिने दादानंसे जुहार हाबगा अमत कीदरबो असुमना मयामदना मचलबो नाक्सनदुगुम मसिगी युमसिबु असोयंगान पोकदबदगी नेक्स्ट टेम तिना नाक्सेली नेक्स्ट टेम ति जुहार हाबदगी नाक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा कपामदल अमुक हेना एंगल अदले नेक्स्ट टेम ति strength is in the quick. Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. ब्रेक की मतुंगदा तराम उक्चरी मखाताबा पाउ पिजरी लमयान बाई इराबोत की चामकुन गमा पलक सुबा मपोक नमित थौरम ngase salai kanba lob cc gi mijeng makhada okong sang unit ta laiba salai eco tourism park ta laiba lamyan ba sigi mitamda ikai khomna ba otuna pangthokre thauram adu da lob asige chairman salai sa laichombam gopal amadi okong sang unit ke president salai sa sanjay anina luching dona lamyan ba irabot ki mitamda haigal laikat tamdona ikai khomna ba utuna hauduke loina na atopa SKL गे यूनिट सिंगदगी लेंबिरकपा सलाइसा सिंग अमदे अहलमन कयानसु सरुक याखी ngase manipur gi oiriba tangdu leita drabra phibam aseda lamyan be irabot na lawramba thausil adubu nawhongna na ningsingduna thawpang minaba matang oire haina chairman salaisa gopal na phongdoki वांगजिंग टेंथा AC नसिनना ngasi वांगजिंग मंडल ऑफिस कॉम्प्लेक्स ता लमयान बे हिजम इराबत के चामा कुनगमा पंसुबा मपोक नमित थौराम पांगथोखरे वांगजिंग टेंथा AC के तोंगान तोंगान बा खुनसिंग दगे मियाम न पोट लानबा लाकपगा लोइनना पांगथोखिबा थौराम गे मनुंगचना वांगजिंग न्यू मार्केट ता लैबा लमयान बे हिजम इराबत के मितमदा मियाम न लैकतुन इकाई खोमनबा उतखी ngasi के थौराम अदुदा वांगजिंग टेंथा केंद्र डेवलपमेंट कमिटी के एडवाइजर सिंह रिचर्ड ARCS Kunrakpam Maniton, Retired Senior Lecturer S. Chauba Singh, L. Brajesor Singh, S. Kesho Irabode Observation Committee, Wangjing Tenta AC Chairman, D.S. Ibocha, Pogdendagi Senior Citizen MD, Abdul Samad, Langatel GPG Ex Pradhan P. Birenjit, Social Activist S. Robindro Amade, D.S. Hemobina, President Member Singh Oina Sarukyake Irabode Observation Committee Wangjing Tenta AC ge Convener Thangjam Brajakisurna Nungi Oiba Warol Piraduna Irabot ki Haurakpa Punsi Wari Amade ngasi gi Orakliba Lamdam asi Febam gi Matangda Miyamda Sugay na Paudam ke Amadi ngasi ge Wangang Luisingna Irabot po Karigidamak Ningsing Libano Mahak po Ningsing Laga Ikoina Kari Tamjaba Yabage Haibasigi Matangda so Wafam Fongdok na ke थौरम अदुना मागे पुंसी से वारबो मफमदा पुंसी पिखमना खिबदो मदुगिदमक्ता आइखोइना मांगोंदा लमन नम तोंजरिबा अदुगा प्रजा मियामगी लमन मान तौबिरिबा पुनमक्तो मदुगिदमक्तने आइखोइना लैकदलिबसे हाइदना आई सागिदि सुमाइना लौजे इराबोत कनानो मागी वाखलोन करिनो मागी पुंसी वारिदा मागी पुंसीदा थेंगगिबा स्ट्रगल मयाम अवाब चैथिंग मयाम लांदना लागा मागी पुंसी चैथिंग कया लांदना लाइक तमगना क्लास 9 बाबा कका तमगा मदुदगी समाज की थबक तौबा मैतै तारिबा मणिपुर की मैतै तारिबा तुंगन मणिपुर की कायरग चेनगिबा अदुगुंबा तोंगान तोंगान बा बांग्लादेश ता लैबा त्रिपुरा ता लैबा सिलचर ता लैबा आसाम ता लैबा पुनमक सिंग अदो मदु खोंजन तासननबगी मागी बांग्लादेश तक हलपगी लंबी से मधुना मागे थबक होरखरे लम्यानबा इराबोट न थिमनगिबा पुंसीगी
Jahi khudingi leptana pangthoknarapa thoram ama oina ngase lamyanbe Hijam Irabot ki chamakun gama palak suba mapok kumon ningsing thoram ga pari leinana Thobal amadi Yaripok ki mafam kyada lamtu sengdokre Loinana numidangi matamda maira thanba amadi Irabot ki photo da laisu katun ikai khomnaba utpagi thoram so pangthoknagadawri ngasi ayu angan bada kekru yari club Yaripok KYC na sinduna club asina konba mafam singda amadi khulgi crematorium yauna luna na thamna bagi pandamda lamtu sengdokpagi thoram pangthokre lamtu sengba aduga mari leinana kekru yari club ki jana secretary Chakpram Brojen na phongdokhibada laikhidraba layoi rakhraba lamyanba Hijam Irabot na jalamba wakhalun sing adubu tungda horokliba naha singda ningsing hanbagi pandamda lesang sin sahi khudinge pangthoktuna lakpagong ngasisu lamyanba asegi chamakun gamapal rok suba mapokumun thoram palan ase lamtu seng bagi thoram ase pangthokpani numidangi matamda suklap na koliba mafam singda maira than gani amadi Irabot ki photo da miyamna laishu katuna ikai khomnaba utpagi thoram so pangthokani hari State asigi tongan ba mafam asidagi security force na aina yadaba thabak tawba miyoy singi mathakta drive amadi fabapun bagi thabak leptana chathari police ki paw amagi matung inna security force na miyoy ani ganja ka konana Imphal airport tagi fare hari faraba miyoy adude Laisram Vikas Singh chahikon Imphal West district ki nagamapal damabam lekai dagi ni Ngangbam Nelson Maitay chahi 38 Imphal West District ki Takyel Kolom Laikai Takyel Mapan dagini Bakoy dagi chawrang na kg kun gama thoirung muki oigadaba haptuna purakpa luggage ama phagat pangamle hari Security Force na miyoy ani nisa ki potlamga konana Bisnupur District ki Phawgak Chaw Ikai PS ki manungchana laiba Kwakta Tera Khongsang bidagi fare hari faraba miyoy ani adudi TS Belly Rose Sahinipu amadi TT Joven Warting Lat Jahi Kontragataret Senapati District Ngari Raidung Lomai Village Maram Bazar dagini Bakoy dagi chawrangna gram Chama humfumathoi rongi oigadaba heroin powder haptuna purakpa sapon kep taramathoi mobile phone ani amadi Aadhaar card ani fagat pangamle hari Amarom the security force na KYKL ki miyo ema Pauna Bazar dagi phare hari Faraba miyo adudi uri khenbam Premjit Singh sahini fumathoi Kakjing District ki lamjaw mayai lekai dagini mahak tampakta laiba dukan amadi micham miyam dagi sel khaibada chanaba misakni mangon dagi mobile handset ama amadi sel oina lupa lising ahum jani marifu yawba bag ama fagat pangamle hari Security Force na RPF PLA gi miyo amaso mayum maya dagi fare hari faraba miyo adudi sanasam sanatomba Singh Elias Nauton chahi yang mari Imphal West ke Kadangban mayai likai dagini hari mangon dagi insas LMG Magjun ani camouflage helmet ani BP plate manga BP vest mari amadi mobile phone ama fagat pangamle hari amadi security force na NRF MG miyoy ama mayum maya dagi fare hari faraba miyoy adudi now sekpam sanathoi maitai Elias Laijel jahi 38 Bisnupur District ki Khoijuman mayai likai dagini Manipur Police Control Room na thadorpa cherol amagi matung ena National Highway 37 Imphal Jirabam lambida lamdam masiki tangai fadana nomada changraba yadraba poche puduna lakpa gari jahum marifu taragani thoi haiba lambi aseda apan mayawduna pusilakre makhata na poche pusilakpada khudong thiba thoktana bagi damal jingna ningai oiba mafam singda security forces na akan section thorang sing laukhatki Manipur ki district pumna magta pamdaba thaudok thoktana bagi damal jing amasung tamda punna check panchama tara mari hangduna ajat ok sing check chathaki hari amaromda Manipur police na motor vehicle eki makhada drive chathabada ain kaina thaurakpa gari kontraga humdoi chalan kaktuna sel oina lopali sing humfumathoi chamanga khongotpa ngamle hari amadi gari mari dagi tinted film so lokhoki hari Thawal District ki Hairo Kaithel laiba Social Cultural Education and Sports Development Organization Sesdona silaga sahi khudingi pangthokpa lamyanba Irabot ki sahi chama kun gamapan subat ningsing thoram amasung
Taranipan Laksuba Prize Distribution Function of 18 All Hero Inter-School Literary Meet Englishing Anikun Gamangage Makok Matang Takiba Singda Manamatum Yentopagi Thoram Handak Sahi Oinasu Hiro Kaitelgi Mipun Sangda Pangtokre Thoram Aduda Same Kogi Tabaktagi Potaraba Principal K.S. Kalandrona Atoiba Mitungland Sesdoge President S.H. Ibomchana President Oina Saruk Yabagal Lunana Rated Headmaster T.S. Ranjan Amasong Sesdogi Chief Advisor M. Taurangbana Guest of Honor Oina Saruk Yake Masigi Mathagda Manipur Lenga Ki Hanagi Chief Minister Moirangthem Okendra Yauna Tongan ba Hairuki Masak Naiba Myoikana Special Invitees Oina Saruk Yake Thauramadu the Wangang Laduna Hanagi Minister M. Okendrona Lamyanba Irabotna Miyamgidama Katoktuna Katoki Bakaya Ado No Honana Ning Sinke Lamyanba Snapam Jaramba Manaba Kunai Amasung Amana Amapu Ikai Komnaba Ado Laina Bagidamak Ekoina Lona Yadaba Tabak Sing Kaidonunda Tauridavani Haiba Wafam Katam K Okendrona Hai Miyamna Kutta Lo Baibagi Wakal Leminase Hairokul asigi lingjan manabagi thongna Manipurgi mafam kayada khangnarabani adubu karigumba matamda longang ibasingi mathakta hek wakal tanadabagi mami taba asi yamna laibak thibani lo asi miyamna khutta paibagi wakal tawridabani ngasi hairoki inkhalak liba angang singna mayai ka bachinjak chabagi masing yamna hengalakpa asi laibak thibani hairokta lairiba miyam khuding magna amata oina mayai ka bachinjak thibagi Tingbagi Achobak, Togdang Lominase Haiki. Maki Maikaidaki show ang mamating pangsagi Haiki. Hairok Talairiba Club kun gatarok na Semba, Hairok Apunba Club na, Mapung Oina Togdang Lobiraga Pangtokpa Horaba Education Bo, Achumba Mayon Amada, Quality Education Purak Naba, Honda Biri Ba Asida, Miyam Kuding Magna, Mating Pangsinsi Haina Mahak na Makataki. Loina na mama mapa oibiri besing na so macha singna kari tauri karam tauri haibadu thawai yaw na yengsin minase hairok tage doctor oikhiba masingdi yamna laire adubu IAS IPS oining bagi wakal khanbadi khara watpagi mami yamna tai masidasu hairok ta lairiba club organization civil society singna miyeng changminasi haiki panba yabadi lamyanbe irabot ke life size photo da chep gauge na lusing laga miyamna laishu katpa tongan ba mass part contingent tarataruk na irabot ki ayek pasaktam da salami piduna ikai khomna ba utpa asi ngasi gi thoram adugi mapung oiba saktam oiki tungda sesdo clubs sina silaga pangthokiba leipak ningba sairing amade natki oiba jagoi changdamda bagi thauram amasu athoi hen ta khrabasingda manamathum sing yenthoke Ngarangi mass pass competition aduki makok mathang taraba singso manapiduna ikai khomnaba utke Sumana to balam ke su hono mineraga ko changjan si harwa pon thamjabani yamna hajani ma to jeriba mayamma le tamna thipa do gahna Indi Club ki President da Chief Guest da lagi ba Councillors inda hajalimba apila madadi hojik se PR matamni atopa jaga ba ko municipality ke area du jabada flood light mayam than gi kumam chaba dum hui eko su balan diar mo ni che de ko kapam sida light ani de wang ba ko thobala ga to ba te to kumana urage di ngasi galang singa Mas pasal pada anak alam mensinga kami kan anak pada kecil, pembeli yang mengan lagi, adanya masih kudo cara saya kau lagi, kau hana nagar pancayan orang lagi, jadi municipal. Aroi pada moroi bapau mukan napijari. Durga Astami English ni kun gamangan lak pada Manipur ki Governor Ajay Kumar Banana Manipur ki miyamda yang kapaujal piratli. Manipur dengan sejalan neta Hijam Irabot ki jamakun gemapalak suba mapukumon palan thorok pangthokli. Lamyan ba Hijam Irabot ki mapuk numin lakpada
ꯂꯝꯌꯥꯟꯕ ꯑꯁꯤ ꯃꯐꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ State asida Durga Puja amadi Ima Panthoibi Iratpagi Thoram Pak Sana Pangthoknari amadi Manipur yauna awang nongpok lamdamgi state kharada mathang tha October ta 5 faubada akhak araw yauna akan manung churba yai hari IMD Haujiki oinadi Mami TV na sandok jaba Manipuri pau matang sida lusinjare makha taba pau gi demak mieng ta duna laibiyo